Nupa masa ama nungmay na pali, ngarang numidang pung tareram tarakpada hangang PS na konba kontha haibong makhong na nupa masa ani gi manung da ama na nungmay pairaga ama na mobile phone gi photo nam na tawringai da soiduna kapthurok ba license gan burial gi maruna asim tomdomba si taraka mapan kaubana ha ama yet thangba pambom da panba maruna thabaklom da sangshin badagi ras ministry da pukhatuna lekana khriari Ashiba haksang oirabasu koilas mathakta soro singthoktuna lakthokusumra Sangai festival ki duty toraba personal sing puraga halakpa Kaksing district police ki bus na thomra mahiroi nupi masa ama Sire amana phibam luna lekanari Manipur Sangai festival 2025 pangthokpa ngarang mangani sanma numiki nungthilda festival asigi duty toraba police personal sing pudun halakpa Kaksing district police ki bus amana thomlaga takpada Class 11 tamlibi nupi masa mahiru ema thagdo thopam da laikanaba nangdana laikitri maki lemin lakminabagi mamanabi mahiru ema na phibam luna sokpadigi laikanakre hairiba thagdo asi ngarang nungthil pung aniga minini furom tarakpada Thawal Fire Service Station gi mamamaktada NS 102 paningi mafam amada thokibani thagdo asida laikhidrabi nupi masa adugi maming Sarina Singamem sai taragatro apokpa MD Azumuddin kawi yaripok singadagini aduga Phibam luna sokpadigi laikanaribi mamanabi adugi mamingna Singamayum Nasima sai taragatro apokpa MD Zamin Khan kawi makhui anima Fancier High Secondary School class 11 science tamlibi mahiru singhairi makhui ani nangarang examination loiraga school dagi mayumda hananaba tholakpada kudong thiba thawdo asi mayona khibani thawdo asi thokpaga ikan kanadana bus asina thomlaga takpadagi gari AC ki makhara taaduna laikibi mahiru AC gi haksangbo police personnel amana koilas mathakta soro laktuna singtholaga bus adu mafam adudagi thunna yangna thawduna chalanki hairiba thawdok sing asi Thengna hoba asat awoksin nupi masa aduna thawdo asid laikhidrabasu maaki Ashiba sang adu sorok mathakta gari makhadigi singthokpa adumakti phajamandi haina pena bopam singphung ngarkhi hairiba thawdo se thokraba matungda mahiroi singna senariba police ki bus adu botokadabani haiduna khongjang sangsinba horakpada ASP Thawbalna thawdok thokphamna laktuna mahiroi singa wari sanaduna themjelaba matung numidang wairam pung 5:30 tarakpada Sarina Singamayung ki haksang thawdo thokpham digi lokhalaga postmortem examination tawnaba Jenims ki medical singna pukhi amaramda ngarangi thawdo asida sianaba security personnel sing law gi serak pigadabani haina all Manipur Muslim student organization amsogi sirolamana demand rakhi sirolasina hai ngarang lebak thiba thawdok ta mahiroi nupi masa ani bu garina thombada amana laikitaba aduga amana phibam luna sokpadigi ras ministry da laikanari bu thawdo asida sianaba security personnel singi mathakta logeba serak pigadabani aduga thawdo asi thokraba matungda mahiroi anibu minung siamati yaudana karimata yenglamdana satkiba sisu lebak thibani thawong asi amsona akanba nguna kanem tawi soirakli Security ki kahenma thawong ki mayokta governor da wakalakli Mahiroi sing tongba bus da tear gas kapsili haiduna wakat palakpa mahiroi sing da amukasu tear gas kapkri tha asiki kunga mathwedi gi hoduna satharaki ba Manipur Sangai festival pangthokpa matam sadi amasum sahi ani makha hena relief camps na lairagli ba IDP singbu masagi mimda hanjhalaba madi highway sing da free movement ya halaba matungda pangthokpiyo haijabada lenga na tabi tapagi mayokta festival asibu COCOMI na boycott tawbada sagolaktuna IDP singna masa gi mimda hanjanjaragi haiduna Sangsilakpa Khongjanggi manungsana nan sadu yengkuman ikau dulai thabi amadi laitan pokpi yaren part ki IDP singna masagi mimda hanjilagani haiduna sangsilakpa Khongjang bu lakshanabagi damang security force satagi ba thong yaning di haiduna Rasbon da memorandum pishin ba lakhiba mahiroi singda amukasu tear gas kaptuna tan khaina bonakre ngarang ayuk pung tarakre halakpada Sire Higher Secondary School gi mahiroi singna Nan IDP sina sangshin kiba Khongjangda dolai thabi state amadi central force na thingna hona bada satakiba ka hen ma thawongbo yaningda ba phungdoktuna governor da memorandum pishin na balakhi mahiroi sina nupi lal complex mapa europe da security force na tear gas amadi smoke bomb kapsinduna tan khaina ba hona rakpada nakal ani ki markta saunu munakhi adumoina ngarangi thagdoktari aso apan yakhidi mahiroi singa du security personnel singa thattuna thamlaba matungda rajbhavan tamna Sanghanki Mapamadur Impal West ki ASP laktun wari sanaraba matung mahiroi singa dubu sanjen thong wang madalaiba veterinary and animal husbandry loisangi mapada takthok tuna lehalaga makhatana wari sanaki
mahairoisinggi maraktagi ahung khangatuna governor da memorandum pisinbada ayaba pikhi memorandum adu pisiluraba matungda mahairoi amana paumisingda hai relief camp the directly singna masa masagi yumna sangjaragi hairakpada security personnel singna IDP singna satharakli ba kai ma thong amadi IDP mahairoi bu tamthina phurakpadu yaning da phongdok poina point ahum yawba memorandum ama governor da pisilabune memorandum asida IDP singna mayumda sangjaragi haibada dolai thabida security na phubudagi soklaba IDP mahairoi singda selgi mating pangu layeng sangda amasu mahairoi puduna lakpa school bus da tear gas kapsinbada siena security personnel singi mathakta akan be action lokhat piu amasum irang lakshili haidun sangai festival pangthoklabadina mayumai kai tangoi onkhibadagi lanjena duna relief camp singda directly ba IDP singbu masa masagi yumda hanjan hananaba thaurang athubu matana lokhat piu haijaram baneki governor da memorandum pisinbada yauruba mahairoi aduna aikhoigi maikai digi su haujik satharakli ba sangai festival asi sawati hainu su paumising da phungdokhi masagi yumda hanjinjage hairakli ba IDP sing mara leibra sujata relief camp na sangjapam larokli ba IDP sing na masagi khoiri nokham ta ki ba yumda hanjinjaragi haibada mara leibra hain imagi mairagi president ai sujata na hangkhri Haribo apam singarang sajiwa relief camp the IDP sing sanction bu wokat khongjang na seruk yaradun phungtokibani mana makhata na DSP aduna nan IDP sing utkiba thong adu kari no hain hangladuna angang na mayumda chachabada landa angang yawbra hain unsinduna hangkiba du ikai ningai ni hain phungtokri IDP sing mayum satpabu lan chatpa oina security sing wantok lana hanbe haroi Say any Makai hen relief camp awab kya Kangdu lady Bamadi, Miam Apami milk the Nampur Sanga festival Pangtula Banina. IDP sing the Masagi Mayum Sanglaga, Nuaina Lazaruragi, Hingzaruragi Havani, Masidi Makogi Hagni, Madam Sai, DSP Amana Magi, Shiatlibi uniform Madu Karamba ground Shitlibano, Akal adding sing of a Shitlibra, Hybadugi Sapsa, Pocomiam the Pigadavani. Maki matatu imagi maira amadi miyamgi maikedi ki legal action lokalagani miyambu ngaction bahibisi makogi mathungni miyambu section na senagadaba security singna miyamnu onsinduna miyo minai satharabadi micham sing kadai de hingadoribano DSP aduna lanjena bo oiduna relief camp na sahi ani hena lairamlabadi IDP sing awaba khangadabani sai ani khakta family puraga relief camp da lairu raw haki nopi amadi angang sing satakiba miyo minai karigino Mayang Sipaidigi state security ni hena IDP singda akal ading singlibu tu karigino IDP singna sahi ani makai hena relief camp na lady basida makogi maral karino security sing IDP singi maral puthu masu makoi na mayum hanjaragi haina satpado nongoi paibra lan tauba satpra masigi masta hospital tihira gas kapsilibuduna karamba kono Hausa kang pokwi lan ba yadri maikei mari lan ba yadri basi nakhoshi yauribani impala khak hero sagano nari leraga national highway lanthoklaga satluro more da satluro uniform setlabani na nupa thokna more da sanglaga thengno national highway singa o haina phungdok hen su paus na makhatari January diki October phawbada gang rape ama rape mapan molestation taragani pan sexual assault gi thawdok ni pan thoki WAD Napi sing na sathaba miyot minay khakta natana miyoy bigi hak sing ngak na satnaba amasung phangana bigi mari lainaba thabak thoram sing leptana pangthorakliba Women's Action for Development WAD gi secretary Sobita Mangsatabam gi sirolamada salibasa yesi gi January thadagi na mamang thagi October phawgi manungda Manipur da thokiba thawdok sing gi manungda suicide taret life attempt ani gang rape ama rape mapan molestation taraga nipan missing taraga nithoi mother Taraga mga masub sinengoy na si missing mari assault mga sinapurapa mari kidnap tauna ba honaba ani human trafficking ama bullet injury ahum attempt to rape ama attempt to suicide ama sitting ama medical negligence siba ama sexual nipan hondok lamba ani masum natai sadaba photo uhonbegi thawdo ama yauna punna thawdo maudraga nipan thoke heri Maram masina governor mari lainaba authority amasum CSO sina women's right IBC human right ni maram masina nga sidigi hauraduna December 10 phaw pangthokadoribi international human right ki thoronga mari laidana nupi angang sing kan serakli hunta lanmina Myanmar dagi pekonda rocket kapsinduna IDP nupi ohum hatkri kha thangma san state ki Pekon Township the Myanmar Hunta Lanmin rocket kapsinduna internally displaced people IDP nupi ohum hat krihari thasi ki kungani thur IDP tare na Kepon Township ki
Boyan village manak leiba phama madig halakpada Myanmar junta amasuma ka mapang oina saminariba PAO National Organization PSO na landa satkibada nupi uhum adu laikidabani hari amasum san Herat na thadorakpa warol amada Pekon township to numit khuding gi oina military junta lanmi rocket kapsindun IDP singi mat landa abagi thabak sing sathari hari laikhidraba IDP sing adu amana sahi humfu gi miu amane duga ani duna sahi kundagi na kunthra phawgi manungda laiba sing hari Pekon township ki Boyan village manakta kareni resistant gi militant amasum military junta amati mapawon saminariba PNO gi marakta numit khuding gi kuthokna duna lakli military junta lanmina su resistant force sing munam thanabi gi panamda Tanistarni region gi Thayet tung township ta military operation sataduna town adu gi Mindat village ki yung kya sumai thadokre hairene su paus ta makhatari Kuki tara hat khibagi report pi khalangna ba NIA da haikri Ziribamna Kuki kulai paiba tara hat khibadu makhogi imung munungna mara laijada bangakni haire dupu government gi maikai degi military ni haina phungdokhibani Thaudo adugi matang mapung phaba report pi khalakna ba Supreme Court na NIA re khankhre Supreme Court na NIA amasung Manipur government na pikiba notice amada Ziribam da English singani ga kunga marigi November 13 da CRPF camp da Kuki khulai paiba mi tara security na hatkhiba dugi matang na satakhiba investigation adugi akupa marol khangalu Hariba pakum madu mathang sahi English singani ga kunga taruki January 19 phawgi manungda pirakadabani hari Justice Zaimala Bagasi amasung Justice Atul S. Sandukar yawa bench aduda advocate Bisorja Singana petitioner gi council oina lepki laikhidraba Kuki gi mi singadu gi imung manung na shirak maral gi matuina laikhidraba mi singadu maral laijadabani adubu security na makhoi gi fake encounter hatkibani hari adumena Manipur government gi makai digi laikhidraba Kuki khulai paibu tara adu Kuki jogi lahulup ki mi ngaktani makoina police station amasum CRPF ki post attack tawbada security na khut halakpada laikidabani hari thaudo adugi matangda NIA na thijinduna lakhibani government na pipa report matungina English singani ka kunga marigi November 13 gi nungthil pung 3 tabada Boro Bekra police station amasum Zakurador CRPF post Kuki khulai paibising attack sakhi thaudo adu CRPF constable Sanjeev Kumar nongoi maruna panbadagi sokhi Boro Bekra police station asi district headquarter dagi kilometer kungatre lanani Kokijo organization claim tawba matungina nongoi kapnabigi thaudo odu puna mioi 13 sikre haikibani English singani ga kungo humdoi gi August 3 Manipur thoknariba Manipur thoklibi irang asigi matangda just ahumgi committee na CBI na amasum state na CMkiba SIT nifuga nithuina FIR 13 gi matang thijna baiki Haribe FIR adugi manungda nupi ani mapi thongdabigi matangda laikhibu wathok adu siyauri panbaya badi CBI gi history da ahan boina atop state ki officer amasum atop state ki members singna hiramasi gi matangda thijinbani state asida NIA gi lairiba personal sing asi sa da yankai atop state singdagi deputation da mathau tawbana hena paus da makhatari More da security gari sing thingba yauna khongjang sangsilakadori Say Sigi August Kungatreta BSF na season of Gari na Takamadigi Pibam Luna Sokibi Baby Iva Lanai Kim Matis More what number 1 Home Guard Bank Medical Expense reimbursed Todana Lady Ba Sibu Yaning the Bapung to the Tasaki Kungatreta security Gari sing Ting Mayana Khongjang Gasang Shilagan Hari Hill Tribal Council More Youth Club KS or More Block KWUNHR More Block amasung KKL More Block thadorakpa apun basirul aman hai tuan security personnel sing amasung district administration gi makai digi soklaba iba pu Guwahati da puduna layeng bada sangkipa medical expense reimburse tawbada thintahaliba responsible yawdabu thongadu akan mon kandem thawi iba Bethel High School tamlibi mahairoi amani du thawdo odu sokpa digi class Yaw ngamdana lairi mari lairaba authority singi responsible yawdaba thawang asina miyoibigi punsi bukari su laitana khalle haiba mayak singa tak lairi iba layeng barasang kiba senpam adu reimburse tawinawa September 12 da mari lainaba security amasum administration haijarabasu kariguma pakhum amata pirakpa laitri
सोलबा आंगांग असिदा अचुंब वेल फंगननबा मोरेदा लेरिबा CSO सिंगना सिक्योरिटी की गाड़ी सिंग थिंगबा हाईवे ब्लॉकेट महाइरोई सिंगी रैली ने सिंगबा खोंगजंग क्या थास की कुनगतरेत की अचुंब वेल फंगद्रिबा फावबा मदि मेडिकल रिइंबर्समेंट पिथोक्त्रिबा फाव संगसिलगनी मसिदा थोलकपा अफपता पुंबा मरि लेनबा अथॉरिटी की ओइगदबनी हाइरेनसु पाउस्ता मखातारी संगाई फेस्टिवल हौदोकपा थोरमदा MLA अनि यावखिबदु मियामगी मयोक्ता लई हाइरिब्रा कोकोमी मियामना कुमसी सही संगाई फेस्टिवल पांथोकपा मतंग सादी हाइदुना यानिंगदबा फोंदोक्तुना खोंजंग चंगसिलिंगैदा कोमई असि हौदोकपा नुमिते सरुक याखिबे MLA अनि मियामगी मयोक्ता लेपनी हाइरिब्रा हाइना कोकोमीगी IPR सब कमिटी की कन्वीनर लाई खुरम जयंत थदोरक शोरमन हाइरि शोलसना मखा थासी कुनमथोइद मियामना याद्रबा मदि पामद्रबा मणिपुर संगाई फेस्टिवल 2025 की अहोबन मिनदुदा लेबाक मियामना कुमसी की संगाई फेस्टिवल 2025 सी मतंग साथि मदि मरम सादे हाइना यानिंगदबा फोंदोक्तुना सिंथा लेप्तुना अकन खोंजंग चंगसिनखि मदि असो अपन के यौखि मियामगी खोंजंग मरक नमफुद अवाना तादुना लैरिबा मणिपुर मियामगा मरी अमत लैनदबा थौरमदु हौदोकपगी थौरमदुदा इथा थाजदना थोंजु केंद्र की MLA थोंगाम बिसोरजनमदि नंबोल केंद्र की MLA थौनाउज बसंत कुमार अनि की खोंथांग असि लेबाक मियामगी मयोक्ता फोंगना सिंगनबो ओइना लोफम थोकपरा नत्रगना करीने हाइना लौगदगी हाइना हंगलि मखोइना केंद्र की MLA ओइना थौरमदु सरुक याखिबनी हाइरिबनिना थोंजु अमदि नंबोल केंद्र की मियामना इसागी मिहुतनी हाइरिबा मिसकसिंग असिना मियामगी मयोक्ता लेबलकपुकुम तौरिबसि कमदौना उरिबगी हाइबसि मणिपुर मियामना केंद्र अनिसिदा लैरिबा मियामना वरेप लौबिदुना MLA अनिसिदा वाफमसिंग थंबिदुना वखल तानाबियु अखोगी मिहुना अखोगी मियामगी अनिंगबा मदि अपामबगी मयोक्ता फोंगना सिंगनदुना लेपतुना लेरलाबनि मसिना डेमोक्रेसी अमदि इलेक्टेड रिप्रेजेंटेटिव की वानतोक पुनमक मंगनबनि हाइना लौफम थुइ अखोगी मिहुना अखोगी वरेप फिरेप उसितबा तारबदि मदुदा अखोइना करamba खोंथांग लौगदगी हाइबसि मियाम पुना खंगमिनद्रबदि अखोइ असि इसागी हक योंथोकचख्रबा खुनाय अमु ओइना मिहुतसिंगसिना लरक्तुना मियाम इकाइ खुमनबा हंथरकपा अमदि मियामगा समनदबा मखोगी तौनिंग तोरकपदा मियाम असिना करिसु हाइबा ngamjadaba खुनाय अमगी फिबम तारकनबगी असौबा अरुवा फिबम अमा हंदकी थाउदो असिदा ओहेलकपा याइ हाइरि